Joy Kumar NPP State President from the Gilauthoknaba demand Twrkli Kuki Jobu Mitopni haiba miyoi singi lengak makhada aikhoi leiba ngamloi Kuki Alliance NPP Manipur Unit ki President su oiriba hanagi Manipur ki DGP Yumnam Joy Kumar na phongdokhiba wafam Kuki Jo miyam gi mayokta phongna singnabani haina maral siraduna Kuki Alliance Board nampi awakening kanamna kana yaningdaba phongdorakli loinana Kuki Jobu mitopni haiba miyoi singi lengak makhada aikhoi leiba ngamloi haina phongdorakli NPP Manipur Pradesh ki President Y Joy Kumar na Kuki Jo miyam musingna duna phongna ngangsakhiba adugi matangda party sigi maikaidagi sengdokadabani haina Kuki Alliance asigi maikaidagi demand tawraduna political party asina Kuki Jo miyam gi mayokta asigumba wangangbagi ayaba pibra haina hangbaga loinana mahakpu NPP Manipur Pradesh ki President from the Gilauthokadabani mahaki mangakanba amadi community amabu singna duna ngangliba wafam asimangna Kuki Jo community gi mathakta jathariba ethnic cleansing campaign hena mayek sengale hairi Yumnam Joy Kumar mahama samak DGP oina fam puri ngai matamda lamda masida masing thingam daba fake encounter ge thodok sing thok tuna mahama samak ki community na fawba mahapu yaning khidabani mahaki matik chadaba mawongna mahapu matam amada finance minister gi fam lauthok tuna mahakpu ikaiba pikhrabani asigumba misak amana community amatagi mayokta Wangangna bagi moral authority leite Kuki Jo sing Myanmar dagini haina phongdokhiba wafam semjin sajinba aranba wari ni Manipur de India da pun ringai gi chahi kaya gi mamang dagi Kuki Jo miya Manipur da khunda leita duna leire haibasi British ki record na lengraba parmani haina su phongdorakli blockade ki matang da paladuna Kuki Alliance asina hai Kuki na national highway thingbi khongjang changsili haibasi aranbani miyam gi nongma gi tangai fadaba polam sing puba gari sing adumag lambi asida service tawri micha miyam gi chathok chasin tawbada thingba thamde Chana bachinjak thaw amadi medical enuchingba puba gari sing chathok chasin tawbada athingba thamkiba leite Kuki khul sing mai thakiba Kuki miyambu haliba amadi nupi bu khongoinaba khunai paiba mitei group khaktabu yaningdaba phongdokpani hairi Kuki Alliance Board nampi awakening kadamna makhatar duna state lenga ki luchingba singna Kuki singa hak khongaw na duna lakli asiguma mitei na dominate tawba lenga amagi makhada leiba khuina pamde amadi Kuki Jobu mapalamdagi changlakpani hairiba miyoi singa sina paiba lenga ki makhada aikhoi leiba ngamloi haina su phongdorakli MHA na Kuki Jo group singa ngarang Churchandpur da wari sanakrabasu lambi singa dumak thingli Highway thingbagi khongjang handokna bagi matangda Ministry of Home Affairs ki mihut kangbu amalaktuna ngarang Churchandpur da Kuki Jo group singi luchingba singa wari sanakrabasu Churchandpur amasung kangpokpi da National Highway thingbagi khongjang di makhata na chathari press na phangba pauda Ministry of Home Affairs ki advisor Northeast AK Misra na luchingba mihut kangbu amalaktuna ngarang Kuki Jo group singa wari sanakibani free movement gi mayokta luchingduna khongjang changsiliba Committee on Tribal Unity Kotu gi maikaidagi central official singa kangpokpida oina mifam pangthongnaba demand tawkhibani adumakpu AK Misra na luchingba MHA gi team aduna kangpokpi district ki mahut Kuki Jo council gi headquarter leiriba Churchandpur da oina laktuna mifam adu pangthokhibani mifam aduda kotu gi luchingba singsu sarugyaki adumakpu mifam aduda kari da khanakibage haibadi chapchana khangmangamde free movement gi mayokta thasigi nipan da khongjang changsinbaga loinana security force amadi khongjang changsiliba singa gi marakta Mungnarakpadagi misi mina amadi aso apan kaya nangkhibani numit asidagi Kuki Jo council yauna Kuki Jo group singna Kuki taba mafam singda matam kaktaba total shutdown gi khongjang changsilakhibani Kuki Jo singi chapchaba political solution ama laktriba fawba national highway da chathariba thingba se adumang makha chathagani haina Kuki Jo group singi maikaidagi phongdokpaga loinana numit aduda leikhidaba Lalgauthang singsit ki hakchang asi fawba leirol chandana leiribani thasigi nipandagi lambi thingbagi akanma khongjang changsilakpadagi nongmagi tangai fadana potlam sing puba gari sing highway sing da changlakpa ngamdana panduna leiribani asiguma phibam ama lagliba sigi matangda Kuki Jo group singa wari sanaduna yanaba ama puraknaba Ministry of Home Affairs ki mihut kangbu adu lakhibani ngasi su makhata na Kuki Jo nupi singna Imphal Bisnupur maikaidagi Churchandpur da lakpanan mitei community gi yauna gari ayamba district asida changhandana mamai leiduna halanki adubu tangai fadaba polam sing maru oina cheng alu LPG na chingba polam sing purakpa gari singdi changhangani amadi Churchandpur da leiba miyoi sing yaurakpa gari singsu athingba thamloi masina tana tai community gi lanai gari amata district asida changba yaroi haina khongjang aduda saruk yakhiba Marsi Thangsing Kaubi nupi amana phongdoki Meheroi sing government gi thabak tawba nupi sing Meheroi nupi macha sing yauna puna Kuki Jo community gi nupi chani romna amuwa fizol setuna district border da lambi da famjeduna khongjang changsinba sing Bisnupur amasung Churchandpur district ani gi tainaba buffer zone da leiba army amadi central force sing na khongjang changsinba nupi sing takthokpa gi thabak chathaki Indigenous Tribal Leaders Forum ITLF Women Wing na sinduna changsin kiba khongjang aduda political solution puraktana free movement yare matam kuina chatnagadaba
Santi ama aikoina pami matam khara khak chanagadaba leingaki policy yaba ngamloi haina iba banner sing sizinaki. Panbe yabadi February 8 Chief Minister Nongthumam Biren from Thadokraba matung February 18 dagi Manipurda President rule thamlakhibani amaramda tha asigi amada Union Home Minister Amit Shah na chair lauduna Delhi da awang bathaki security mifam ama pangthoktuna March 9 dagi Manipur gi lambi khudimak hangdoktuna apanba leitana mipum khudimak chalhangani haina Union Home Minister na lauthokhibani. Adubu Kuki Jo Group singi maikaidagi makhoi demand fangdriba fawba free movement ki thawrang yaroi haiduna National Highway thingbagi akan makhongjang March 9 dagi changsinba hawrakibani.